Ngasisu mahausaagumna Sanalebagi Story Collection na mayamgidamagta nungairaba wari ama puduna lakjari. Wari asigi mamingna Thamoigi mabema. Wari asibu ibirakpana Sana Angom. Hauzik mayamgi mafamda wari asi khudol tamjari. Mayam punna taminarasi. Pari Imphal Machani Mahaki mapa Tomchau School amagi oza oiduna Pari bu mahai masing tamhanduna hauziti pari Thawanggi Police Station da SI oiduna lei aduna Tomchau mahak school gi oza oibadagi potharami Pari gi mama nga thoi imungi kupnom tawduna lei Tomchau na Mangwal chakri aduda famlaga khabar paraga lei mapa na khabar pari ba adugi manakta famlaga pari Mapadagi khabar khara lauraga masupai mapagi manakta Pari mapabu kauri Baba Karino ne Isabu kari hainingene hayune Isana hainingba watu Kaishuraiba wanatida Ima sumatomtana imungi thabak tawudo nungaiti Thabak sitpa nangnaba cha amuk thong Babagi sewa amuk taw imungi amuk aduna baba Imagi thabak mateng pangnaba mi ama thamsira haigi tawbani Hauzite iso chawu chawdaba thabak amadi tawre aduna thamsena tawbani Babana kari khaliba haibado haibiro Yai aishu Namase wadi yam wajarabani Ainasu mateng pangba ngamdredo Ipadi isana haibado yare Ngasaidagi nganthoi mapa masagi warido taribani Machana imagi mateng pangnaba mi ama thamsi haibaduda Mama nganthoi na hairi chaga asapot kado table da thamlaga Hone mi thamgadabagi mahut imawdu pusila o Imaw na thongba sak to saninge Imawgi makhut chadana ne napaga iga se Sibana halani imagi bungo Hai so haibani nasasu matik sare Yung kay pan bagi matam so helakadawre Aduna ne napaga iga nakalingai Nangi na thaw nangam pangthoklaga Nangbu ne laikhai tana laibado imana pami ne Nangi khangna zanaba miga leibro Lairabadi imada hairo Imana hainaba hekta sakese Laibraba Pari mamada yenglaga hairi Ima Nasa se matam khara pakhang haibado oijakhige kaidawrage Nupi thiraga pakhang oiringai nungaibado amu halo haiba yarui Machagi wada tabada mapana hairi Ibungo nangbu adagi amu pakhang oikhige haibro Namana bu hoidi Nupi angang thidana loikre Nangna masidai sida haishu haibani Namana nupi thiru haisi yarabani Nang se hausi angang natrabani nasasu matik jare naromdom lepjaba ngamlabani Nangi kari wali aduna isasidi Namaga tanaraga hainaroko imaw thinaba tawsiko miga thamaroi imaw oina pusilo Asi hairaga mapada magi chadu pairaga imungda changkhri Nganthoi masada onsilei aduga Isabu khangnaba mi amatta leitabranya Leitrabadi hairo imada Imana ne Imaw masak phajabi Larik laisu haibi Yung koigadabi Imana thige Imaga khangna janaba singa tawraga Ima thige ba Pari mamagi wahai singa duda wakhatna hairi Ima hairu nuko charum Nap chadaba Ima nupi haiba chani kaina tawruno chopsani Ado ima Pari du ikai na hairi Amabudi lay Ha Kari lamdagiya Kanagi masano Maming na kari kaugi adubo Nahan haiba yadabra minang boy bunga Pabalay baduda Sum Tali ba na ima Pari mapada koy na chatlabasu Mamada di koy di Ima Maming di Thoy bisana ko bani Graduation tamli Langjingdagi contractor sanatombagi machani Mama na college ki ozoi bani Mabung amaga maga moi inikha popani Mabung duna thika tawraga leibani Adoima nang haiba wado tawrunuko choklaga togani Pari asi hairamlaga imungda changkhri Nganthoi masagi wada taraga haraubana loiri Asumna namit adusu harau loikri Somdana thoibi sana magi kada lairik paraga leiri Thoibi sanagi mapa mama thabak tawrabasu Makhoigi imung senthum paijarabasu
ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯁꯥꯗ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄ ꯑꯃꯠꯇ ꯌꯥꯎꯗꯦ ꯏꯆꯝ ꯆꯝꯅ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯊꯧꯉꯝꯕꯅ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯃꯆꯟꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯖꯩ ꯃꯕꯨꯡꯅ ꯂꯨꯅ ꯇꯧꯖꯔꯕꯁꯨ ꯊꯣꯏꯕꯤ ꯁꯅꯥ ꯃꯕꯨꯡꯕꯨ ꯀꯤꯅ ꯆꯠꯆꯩ ꯏꯉꯦꯜꯂꯩꯅ ꯃꯆꯥꯅꯨꯄꯥꯒ ꯅꯨꯄꯤꯒꯗꯨ ꯀꯧꯔꯛꯏ ꯑꯆꯧꯕ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯉꯥꯏꯍꯧꯔꯕꯅꯤ ꯂꯥꯛꯑꯣꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯉꯦꯜꯂꯩ ꯀꯤꯆꯟ ꯆꯪꯈ꯭ꯔꯤ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯕꯨꯡ ꯃꯆꯟꯗꯨ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯀꯤꯆꯟꯗ ꯆꯪꯂꯛꯏ ꯃꯄꯥꯁꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯉꯁꯤꯗꯤ ꯅꯈꯣꯏ ꯅꯃꯥꯅ ꯊꯋꯥꯏ ꯇꯥꯅ ꯉꯥꯁꯤ ꯊꯣꯡꯈꯤꯕꯅꯤ ꯍꯥꯎꯒꯗꯕꯒ ꯃꯥꯜꯂꯤ ꯇꯧꯔꯤꯁꯤ ꯆꯥꯔꯣ ꯆꯥꯔꯣ ꯅꯣꯏꯁꯨ ꯃꯃꯥ ꯅꯪꯁꯨ ꯆꯥꯔꯣ ꯂꯥꯛꯑꯣ ꯅꯇꯣꯝꯇ ꯂꯩꯍꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯋꯥꯠ ꯑꯄꯥꯗꯨ ꯀꯣꯟꯅ ꯍꯥꯞꯂꯒ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪꯁꯨ ꯌꯥꯅꯤꯗ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯁꯤꯡꯒ ꯄꯨꯟꯅ ꯆꯥꯔꯣ ꯑꯩꯅꯦ ꯑꯋꯣꯛ ꯑꯣꯛꯇ ꯍꯥꯞꯂꯛꯀꯦ ꯏꯃꯥ ꯌꯥꯔꯦ ꯍꯥꯞꯇ꯭ꯔꯁꯨ ꯂꯥꯛꯑꯣ ꯆꯥꯃꯤꯟꯅꯔꯁꯤ ꯅꯇꯣꯝꯇ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯃꯆꯥꯁꯤꯡꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯉꯦꯜꯂꯩ ꯃꯥꯁꯨ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯊꯣꯏꯕꯤ ꯁꯅꯥ ꯏꯉꯦꯜꯂꯩꯒꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯤ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯄꯥꯔꯤꯗ ꯀꯣꯜ ꯇꯧꯏ ꯊꯣꯏ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯍꯦꯟꯖꯥꯡ ꯆꯥꯔꯕ ꯑꯗꯣ ꯊꯣꯏ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯗꯗꯥ ꯀꯩ ꯋꯥꯔꯤꯅꯣ ꯆꯥꯔꯦ ꯍꯦꯟꯖꯥꯡꯗꯤ ꯕꯕꯥꯅ ꯉꯥ ꯆꯥꯁꯦꯅ ꯉꯥ ꯆꯥꯏꯌꯦ ꯗꯗꯥ ꯍꯣꯏꯗꯤ ꯀꯩ ꯍꯦꯟꯖꯥꯡ ꯆꯥꯔꯒꯦ ꯑꯗꯣ ꯗꯗꯥꯅ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯑꯣ ꯑꯩꯈꯣꯏꯒꯤꯗꯤ ꯆꯒꯦꯝꯄꯣꯝꯕ ꯆꯥꯏꯌꯦ ꯊꯣꯏ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯁꯦ ꯑꯇꯩ ꯅꯠꯇꯦꯗ ꯉꯁꯥꯏꯁꯦ ꯏꯃꯥꯅ ꯑꯩꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯅꯕ ꯇꯧꯔꯣ ꯏꯃꯥꯒ ꯕꯕꯥꯒꯅ ꯏꯃꯧ ꯄꯥꯝꯃꯤꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯑꯩꯅꯁꯨ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯏꯃꯥꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯅꯕ ꯆꯠꯀꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯅ ꯉꯥꯏꯈꯣ ꯆꯠꯈꯤꯅꯣꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯊꯣꯏ ꯅꯪꯅ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯅꯤꯡꯂꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯑꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯗꯗꯥ ꯑꯩꯒꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯗꯣꯗ ꯑꯩꯅ ꯗꯥꯆꯧ ꯀꯥꯜꯂꯒ ꯀꯔꯝꯅ ꯆꯠꯀꯅꯤ ꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩ ꯃꯇꯤꯛ ꯆꯥꯈꯤꯒꯦꯗ ꯑꯁ ꯊꯣꯏ ꯅꯪ ꯁꯤꯃꯥꯕ ꯅꯪꯉꯣꯟꯗ ꯊꯕꯛ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯈꯤꯕ꯭ꯔꯣ ꯅꯪꯅ ꯊꯕꯛ ꯇꯧꯔꯒ ꯀꯃꯥꯏ ꯇꯧꯅꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯂꯩꯌꯨ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥꯒ ꯂꯩꯒꯗꯧꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯊꯣꯏ ꯅꯣꯏ ꯗꯥꯆꯧꯒꯤꯗꯤꯅꯦ ꯈꯪꯗꯦ ꯃꯥꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯁꯨ ꯄꯥꯈꯪꯅꯤ ꯑꯗꯨꯝ ꯊꯤꯖꯅꯤ ꯅꯨꯡꯁꯤꯕꯗ ꯑꯍꯜ ꯑꯉꯥꯡ ꯈꯥꯏꯒꯗ꯭ꯔꯣ ꯅꯪꯅ ꯅꯕꯨꯡꯒꯤ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯩꯗꯤ ꯂꯋꯥꯏ ꯁꯝꯍꯧꯗ꯭ꯔꯦ ꯉꯁꯤꯀꯣ ꯑꯩ ꯅꯨꯄꯤ ꯆꯦꯟꯅꯤꯀꯣ ꯊꯣꯏ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯗꯗꯥ ꯅꯪꯁꯤꯗꯤ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯉꯤ ꯑꯩꯗꯤ ꯆꯦꯟꯖꯔꯣꯏ ꯑꯩꯗꯤ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯅ ꯍꯥꯏꯔꯒꯅꯦ ꯍꯣꯡꯕꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯑꯩꯗꯤ ꯉꯝꯃꯔꯣꯏꯀꯣ ꯅꯣꯏꯒꯤ ꯆꯦꯟꯕ ꯀꯥꯏꯗꯨꯗꯤ ꯅꯪ ꯍꯦꯛ ꯆꯦꯜꯂꯨꯔꯣ ꯑꯩꯗꯤ ꯐꯠ ꯆꯦꯟꯊꯣꯛꯂꯒ ꯊꯨꯅ ꯍꯣꯡꯕꯗꯨꯅꯤ ꯄꯥꯝꯃꯤꯁꯤ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯅꯪꯁꯦ ꯀꯨꯏꯅ ꯊꯝꯅꯤꯡꯗ꯭ꯔꯤ ꯑꯩꯒꯤ ꯃꯆꯥꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯉꯤ ꯑꯩꯗꯤ ꯆꯦꯜꯂꯅꯤꯀꯣ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯦꯟꯁꯦꯕ ꯍꯥ ꯄꯥꯔꯤ ꯊꯣꯏꯕꯤ ꯁꯅꯥꯗ ꯂꯛꯅꯔꯛꯏ ꯊꯣꯏꯕꯤ ꯁꯅꯥ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯂꯒ ꯀꯩ ꯅꯨꯃꯤꯠꯇ ꯆꯦꯟꯁꯦꯕ ꯀꯥꯏꯅ ꯑꯩ ꯉꯝꯃꯣꯏꯀꯣ ꯆꯦꯟꯒꯦꯁꯨ ꯅꯇꯣꯝꯇ ꯆꯦꯜꯂꯨ ꯑꯩꯗꯤ ꯆꯦꯟꯕꯒ ꯉꯝꯖꯔꯣꯏꯀꯣ ꯍꯣ ꯑꯩꯈꯣꯏꯗꯤ ꯏꯪ ꯇꯦꯛꯈꯩ ꯂꯩ ꯁꯥꯈꯤꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯣ ꯍꯅꯨꯕꯧ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤ ꯈꯪꯅꯣꯡ ꯅꯣꯛꯂꯛꯏ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯩꯃꯥ ꯀꯩꯅꯣ ꯃꯁꯤꯕꯣ ꯑꯩꯗꯤꯕ ꯀꯔꯤꯅꯣꯕ ꯁꯤꯕꯣ ꯀꯔꯤ ꯈꯨꯍꯥꯏꯅꯣꯕ ꯍꯅꯨꯕ ꯀꯥꯏꯅ ꯅꯋꯥ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦꯀꯣ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯊꯣꯏꯕꯤ ꯁꯅꯥ ꯁꯨꯛꯇꯣꯛꯂꯒ ꯇꯥꯅꯤꯡꯗꯦ ꯑꯃꯇ ꯑꯩ ꯑꯗꯣꯗ ꯇꯨꯝꯃꯁꯦ ꯑꯩ ꯇꯨꯝꯅꯤꯡꯉꯦꯕ ꯄꯨꯡꯁꯨ ꯊꯦꯡꯉꯦ 11:30 ꯍꯦꯜꯂꯤ ꯗꯗꯥꯁꯨ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯔꯣ ꯗꯗꯥꯁꯨ ꯀꯣ ꯅꯪꯕꯨ ꯇꯨꯝꯅꯤꯡꯉꯕꯣ ꯍꯣꯏ ꯇꯨꯝꯃꯁꯦ ꯑꯩꯁꯨ ꯉꯁꯤ ꯀꯦꯁ ꯈꯔ ꯄꯥꯏꯔꯨꯕꯒꯤ ꯋꯥꯔꯦ ꯑꯗꯣ ꯊꯣꯏ ꯀꯩꯅꯣꯗ ꯗꯗꯥꯗ ꯅꯨꯡꯁꯤ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯑꯩꯒꯤ ꯊꯋꯥꯏꯅ ꯗꯗꯥ ꯅꯨꯡꯁꯤꯌꯦ ꯇꯨꯝꯃꯣ ꯍꯥꯏꯕꯗꯣ ꯇꯥꯅꯤꯡꯉꯦꯕ ꯑꯁ ꯋꯥꯊꯤꯗꯤꯀꯣ ꯍꯣꯏꯁꯦ ꯑꯩꯒꯤ ꯗꯗꯥ ꯅꯨꯡꯁꯤꯕ ꯇꯨꯝꯃꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯩꯒꯤ ꯊꯣꯏ ꯅꯪꯁꯨ ꯅꯨꯡꯁꯤꯕꯅ ꯍꯣꯏ ꯇꯨꯝꯃꯁꯤ ꯒꯨꯗ ꯅꯥꯏꯠ ꯊꯣꯏ ꯅꯪꯁꯨ ꯇꯨꯝꯖꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯗꯣ ꯀꯣꯜ ꯀꯛꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥ ꯐꯣꯟꯗꯣ ꯅꯥꯀꯣꯡ ꯃꯌꯥꯗꯒꯤ ꯂꯧꯊꯣꯛꯂꯒ ꯅꯥꯀꯟꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯇꯣꯝꯇ ꯈꯜꯂꯤ ꯀꯔꯤ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕꯁꯤꯕꯣ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯅꯦ
ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯗꯗꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯁꯤ ꯈꯜꯂꯒ ꯊꯣꯏꯕꯤꯁꯅꯥ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯄꯥꯔꯤꯒꯤ ꯃꯄꯥ ꯇꯣꯝꯆꯧꯅ ꯃꯆꯥꯕꯨ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯃꯄꯥꯗ ꯑꯝꯇ ꯊꯣꯔꯛꯑꯣꯏ ꯏꯄꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯄꯥꯔꯤ ꯃꯄꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ ꯕꯥꯕꯥ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯗꯣꯏꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯪꯅ ꯊꯕꯛ ꯆꯠꯄꯗ ꯑꯩꯒ ꯅꯃꯥꯒꯁꯦ ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦ ꯉꯁꯤꯁꯤ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯔꯨ ꯀꯣꯛꯄ ꯂꯩꯌꯦ ꯅꯃꯥꯒ ꯑꯩꯒꯁꯤ ꯌꯥꯎꯗꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯪꯅ ꯊꯕꯛ ꯆꯠꯄꯗ ꯊꯤꯜꯂꯝꯃꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯪꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯊꯦꯡꯒꯗ꯭ꯔꯣ ꯍꯥ ꯕꯥꯕꯥ ꯌꯥꯅꯤ ꯊꯦꯡꯉꯣꯏ ꯑꯗꯨꯗꯤ ꯑꯩꯅ ꯊꯕꯛ ꯆꯠꯄꯗ ꯊꯥꯗꯕꯤꯔꯝꯃꯒꯦ ꯑꯗꯣ ꯍꯜꯂꯛꯄꯗꯤ ꯀꯃꯥꯏ ꯇꯧꯕ ꯑꯩꯗꯤ ꯊꯦꯡꯅꯤ ꯅꯪꯅ ꯊꯕꯛ ꯍꯜꯂꯛꯄꯗꯤ ꯊꯦꯡꯉꯅꯤ ꯌꯥꯔꯣꯏ ꯑꯩꯒꯤ ꯃꯔꯨꯞꯇꯨꯒꯤ ꯃꯆꯥꯁꯤꯡꯗ ꯑꯣꯏꯅ ꯊꯤꯜꯍꯜꯂꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯕꯥꯕꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯑꯗꯨꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯄꯥꯔꯤ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯀꯤꯆꯟꯗ ꯆꯪꯂꯛꯏ ꯃꯃꯥꯅ ꯆꯥꯛ ꯄꯤꯖꯔꯦ ꯑꯗꯨꯕꯨ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯆꯥꯗ꯭ꯔꯦ ꯄꯥꯔꯤ ꯆꯥꯛ ꯇꯣꯛꯂꯒ ꯃꯃꯥꯒ ꯃꯄꯥꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕ ꯍꯣꯏꯒꯤ ꯒꯦꯠ ꯃꯄꯥꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯇꯣꯝꯆꯧ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯏꯄꯥ ꯍꯣꯏꯁꯨ ꯂꯩꯍꯧꯔꯒꯦ ꯐꯖꯅ ꯆꯠꯂꯨ ꯒꯥꯔꯤꯗꯣ ꯐꯖꯅ ꯊꯧꯀꯣ ꯍꯣꯏ ꯕꯥꯕꯥ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯦ ꯄꯥꯔꯤꯅ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯊꯣꯏꯕꯤꯁꯅꯥꯗ ꯀꯣꯜ ꯇꯧꯔꯛꯏ ꯊꯣꯏꯕꯤꯁꯅꯥ ꯐꯣꯟ ꯂꯥꯛꯏꯕꯗꯨ ꯇꯥꯕꯗ ꯐꯤ ꯂꯣꯏꯁꯤꯜꯂꯤꯗꯨ ꯊꯝꯂꯒ ꯐꯣꯟꯗꯨ ꯂꯧꯈꯠꯂꯤ ꯍꯜꯂꯣ ꯗꯗꯥ ꯍꯥꯎ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯉꯁꯤ ꯀꯣꯂꯦꯖꯀ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯆꯥꯔꯦ ꯑꯩꯗꯣ ꯐꯤ ꯂꯣꯏꯁꯤꯜꯂꯝꯕꯅꯦ ꯆꯠꯀꯅꯤ ꯗꯗꯥ ꯑꯍꯣ ꯑꯩꯁꯨ ꯊꯕꯛ ꯂꯥꯛꯄꯗ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯄꯥꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯁꯨ ꯅꯨꯄꯥꯒꯤ ꯂꯨ ꯀꯣꯛꯄꯩ ꯆꯠꯅꯦꯅ ꯊꯤꯟꯕꯤꯔꯝꯕꯅꯤ ꯊꯣꯏ ꯑꯣ ꯑꯗꯨꯗꯤ ꯊꯕꯛ ꯑꯃꯨꯛ ꯂꯥꯛꯑꯕꯗ ꯂꯥꯛꯑꯦ ꯒꯥꯔꯤ ꯊꯧꯔꯛꯏ ꯊꯣꯏ ꯃꯤꯒꯤꯗꯤ ꯄꯥꯕꯒꯤ ꯃꯃꯥꯟꯅꯕ ꯐꯥꯎ ꯃꯁꯨ ꯎꯈ꯭ꯔꯦ ꯑꯗꯨ ꯅꯪꯁꯨ ꯋꯥꯈꯜ ꯑꯃ ꯈꯟꯕꯗꯤ ꯐꯩꯅꯤꯀꯣ ꯊꯣꯏ ꯏꯁ ꯑꯩ ꯉꯝꯃꯣꯏꯀꯣ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯒ ꯄꯥꯟꯕꯒ ꯉꯝꯈꯤꯔꯣꯏꯀꯣ ꯑꯗꯨꯗꯤ ꯑꯩꯁꯤ ꯈ꯭ꯋꯥꯡꯒꯁꯤ ꯀꯣꯜꯂꯒ ꯅꯪꯁꯤ ꯂꯧ ꯍꯥꯏꯔꯕ ꯍꯥ ꯂꯋꯥꯏꯒꯁꯤ ꯇꯥꯡꯉꯒ ꯂꯧ ꯍꯥꯏꯔꯕ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯪꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯑꯩ ꯅꯪꯁꯤ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ ꯅꯪꯁꯤ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯏꯕꯥꯅꯤ ꯂꯥꯞꯅꯔꯁꯤ ꯍꯅꯨꯕ ꯅꯪꯕꯨ ꯀꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯍꯥ ꯑꯩꯗꯤ ꯅꯪꯁꯦ ꯐꯥꯔꯒꯔ ꯀꯩꯅꯣ ꯆꯦꯜꯂꯅꯤ ꯊꯣꯏꯕꯤꯁꯅꯥ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯏꯔꯛꯏ ꯆꯠꯂꯣꯍꯦ ꯑꯥꯗ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯗꯗꯥꯅ ꯅꯨꯄꯤ ꯆꯦꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯥꯝ ꯂꯩꯕꯅꯤ ꯃꯣꯏꯗꯒꯤꯅꯦ ꯑꯄꯥꯝꯕ ꯈꯜꯂꯒ ꯍꯦꯛ ꯆꯦꯜꯂꯨ ꯑꯩꯗꯤ ꯉꯝꯖꯔꯔꯣꯏ ꯋꯥꯔꯤ ꯁꯥꯏꯅꯦꯅ ꯆꯦꯟꯕꯒꯤ ꯋꯥ ꯉꯥꯛꯇ ꯇꯟꯕ ꯑꯃ ꯌꯥꯎꯔꯛꯏ ꯌꯥꯝ ꯈꯠꯂꯦ ꯑꯣꯏꯕ ꯅꯨꯄꯤ ꯌꯥꯝ ꯊꯤꯅꯤꯡꯉꯕꯣ ꯍꯥ ꯅꯨꯄꯤ ꯌꯥꯝ ꯆꯦꯟꯅꯤꯡꯉꯕ ꯗꯗꯥ ꯅꯪꯁꯦ ꯌꯥꯝ ꯈꯠꯅꯨꯀꯣ ꯍꯩꯃ ꯀꯔꯤꯅꯣ ꯁꯤꯕꯣ ꯃꯆꯤꯟ ꯑꯁꯥꯝ ꯀꯟꯕꯁꯤꯕꯣ ꯑꯩꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯁꯨꯃꯥꯏꯅꯒ ꯆꯤꯟ ꯀꯟꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯃꯣꯡ ꯍꯥꯗꯕ ꯏꯪ ꯇꯞꯆꯕꯤ ꯋꯥꯒ ꯉꯥꯡꯖꯗꯕꯤ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯂꯣꯏꯔꯦ ꯑꯩꯗꯤ ꯅꯪꯅ ꯂꯣꯏꯖꯔꯕꯗꯣ ꯐꯖꯕ ꯂꯤꯁꯤꯡ ꯂꯥꯛꯁꯅꯨ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯅꯨꯄꯤ ꯀꯌꯥ ꯂꯥꯛꯁꯅꯨ ꯃꯣꯏꯗꯣ ꯑꯩꯒꯤ ꯃꯤꯠꯇꯗꯤꯅꯦ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯕ ꯅꯨꯄꯤꯗꯣ ꯃꯣꯏꯅꯤ ꯍꯥꯏꯅ ꯎꯔꯤ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯆꯤꯟꯒꯟꯕꯤ ꯑꯗꯨꯅ ꯑꯩꯗꯤ ꯅꯪ ꯆꯦꯜꯂꯅꯤ ꯍꯥꯏꯔꯤ ꯀꯃꯥꯏ ꯇꯧꯁꯦꯕ ꯍꯥ ꯑꯗꯨ ꯊꯣꯏ ꯑꯩ ꯀꯣꯜ ꯊꯝꯃꯒꯦꯀꯣ ꯑꯩ ꯑꯣꯐꯤꯁ ꯌꯧꯔꯦ ꯅꯪꯁꯨ ꯀꯣꯂꯦꯖ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯂꯣꯏꯁꯤꯟꯖꯔꯣꯀꯣ ꯑꯣ ꯏꯃꯥ ꯌꯥꯝ ꯊꯥꯒꯠꯄꯤꯔꯦꯗ ꯑꯩꯁꯦ ꯄꯛꯇ꯭ꯔꯦꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦ ꯗꯗꯥꯁꯨ ꯑꯣꯐꯤꯁ ꯌꯧꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯀꯣꯂꯦꯖ ꯂꯥꯛꯏ ꯃꯥꯒꯤ ꯃꯔꯨꯞ ꯗꯤꯄꯥ ꯑꯁꯥ ꯔꯤꯌꯥꯅꯥ ꯆꯟ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯒꯦꯠꯇ ꯂꯦꯞꯂꯒ ꯊꯣꯏꯕꯤꯁꯅꯥ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯃꯉꯥ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯀꯣꯂꯦꯖ ꯑꯁꯤꯗ ꯃꯈꯣꯏ ꯃꯉꯥꯃꯨꯛ ꯂꯥꯡꯕ ꯂꯩꯇꯦ ꯂꯥꯡꯖꯔꯕꯁꯨ ꯂꯥꯏꯔꯤꯛꯇꯗꯤ ꯄꯨꯛꯅꯤꯡ ꯂꯣꯏꯅ ꯆꯪꯉꯤ ꯃꯍꯩ ꯃꯁꯤꯡꯗꯁꯨ ꯃꯈꯣꯏ ꯃꯉꯥꯕꯨ ꯅꯝꯊꯕꯤꯅꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯊꯣꯏꯕꯤꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯔꯛꯇꯒꯤ ꯐꯥꯒꯤ ꯇꯧꯖꯕ ꯀꯔꯟ ꯇꯥꯔꯒ ꯍꯔꯥꯎꯖꯕ ꯆꯟꯅ ꯍꯥꯏꯔꯛꯏ ꯍꯩꯃ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯅꯍꯥꯟꯅ ꯆꯦꯟꯕ ꯀꯩꯗꯧꯒꯦꯕ ꯍꯥ ꯀꯅꯥ ꯉꯥꯏꯔꯤꯅꯣꯕ ꯅꯣꯏ ꯗꯥꯆꯧꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯑꯩ ꯀꯣꯛ ꯂꯩꯁꯤꯜꯂꯒ ꯂꯣꯏꯔꯦ ꯅꯨꯄꯤꯁꯨ ꯀꯣꯏꯗꯦ ꯐꯁꯨ ꯌꯥꯝ ꯐꯩ ꯅꯤꯁꯥꯁꯨ ꯀꯩꯝ ꯁꯤꯖꯤꯟꯅꯗꯦ ꯊꯣꯏꯕꯤ ꯑꯩ ꯅꯣꯏ ꯗꯥꯆꯧꯁꯦ ꯀꯣꯏꯗꯕ ꯌꯥꯗ꯭ꯔꯤ ꯑꯩꯅ ꯅꯪꯒꯤ ꯏꯅꯝꯃ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯂꯨꯅ ꯇꯧꯔꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯧꯒ ꯅꯤꯉꯣꯟꯒ ꯌꯥꯅꯗ꯭ꯔꯤꯁꯦ ꯑꯩꯗꯤ ꯀꯩꯝ ꯇꯧꯕꯤꯔꯣꯏꯕ ꯃꯁꯛ ꯃꯁꯥ ꯈꯪꯅꯗꯕ ꯅꯨꯄꯤ ꯊꯤꯔꯛꯑꯒ
ꯏꯔꯨꯂꯨꯖꯔꯒ ꯆꯥꯛ ꯊꯣꯡꯅꯤ ꯈꯪꯗꯕ ꯑꯃ ꯑꯣꯏꯔꯝꯗꯅ ꯅꯪꯁꯨ ꯂꯨꯅ ꯇꯧꯕꯤꯔꯣꯏ ꯑꯗꯨ ꯊꯣꯏꯕꯤ ꯑꯩ ꯅꯪꯒꯤ ꯏꯅꯝꯃ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯔꯤꯌꯥꯅꯥꯅ ꯇꯥꯅꯤꯡꯗꯦꯍꯦ ꯀꯔꯤꯅꯣ ꯊꯣꯏꯕꯤꯒꯤ ꯃꯕꯨꯡꯗꯣ ꯑꯃꯨꯛ ꯄꯥꯝꯂꯛꯑꯕꯣ ꯃꯁꯤꯗꯤꯕ ꯅꯨꯄꯥ ꯑꯁꯥꯝ ꯄꯥꯝꯕꯁꯤꯕꯨ ꯀꯩꯅꯣ ꯑꯃ ꯀꯣꯏꯔꯤꯗꯣ ꯐꯖꯅ ꯀꯣꯏꯌꯨ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗꯕꯁꯨ ꯂꯩꯇꯕ ꯑꯗꯨ ꯍꯨꯟꯗꯣꯛꯄꯕꯨ ꯉꯝꯒꯗ꯭ꯔꯣ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯂꯛꯀꯅꯨ ꯌꯥꯝ ꯄꯛꯇꯦꯀꯣ ꯅꯪ ꯀꯜꯂꯛꯄ꯭ꯔꯣ ꯑꯩꯗꯤ ꯀꯣꯏꯗꯧꯔꯤ ꯂꯩꯗꯧꯔꯤ ꯊꯣꯏꯕꯤꯒꯤ ꯃꯕꯨꯡꯗ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯂꯒ ꯃꯣꯃꯣꯗꯣ ꯍꯨꯛꯆꯤꯜꯂꯤ ꯆꯟ ꯃꯣꯃꯣꯗꯣ ꯐꯨꯜꯂꯤ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯍꯧꯅ ꯅꯣꯛꯏ ꯗꯤꯄꯥꯅ ꯇꯞꯅ ꯆꯥꯎꯀꯣ ꯑꯩꯈꯣꯏ ꯀꯩꯁꯨ ꯆꯥꯕꯤꯔꯣꯏ ꯅꯪ ꯂꯣꯏꯅ ꯄꯤꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯔꯤꯗꯨ ꯅꯣꯛꯏ ꯆꯟ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯊꯣꯔꯥꯕꯤ ꯃꯆꯥꯁꯤꯡꯁꯤꯗꯤ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ ꯑꯁ ꯍꯣꯏ ꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯁꯣꯔꯗꯣ ꯁꯥꯡꯅ ꯍꯣꯟꯊꯩ ꯉꯁꯥꯏꯗꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯑꯁꯥꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯈꯔ ꯅꯣꯛꯑꯗꯤ ꯄꯨꯛꯀꯁꯦ ꯅꯥꯔꯤ ꯅꯣꯛꯄꯗ ꯋꯥꯔꯤꯁꯨ ꯋꯥꯔꯤꯅꯤ ꯐꯔꯦꯁꯦ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯋꯥꯁꯦ ꯈꯟꯅꯁꯤ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯔꯛꯇ ꯋꯥ ꯄꯥꯛ ꯉꯥꯡꯗꯕꯁꯤ ꯊꯣꯏꯕꯤ ꯁꯅꯥꯒ ꯑꯁꯥꯒꯅꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤꯗꯤ ꯑꯔꯣꯏꯕꯤ ꯉꯥꯛꯇꯅꯤ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏꯁꯤꯡꯁꯨ ꯋꯥꯔꯤꯗꯤ ꯐꯖꯅ ꯁꯥꯟꯅꯩ ꯆꯟꯅ ꯊꯣꯏꯕꯤ ꯄꯥꯔꯤꯅ ꯍꯥꯏꯗꯨ ꯌꯥꯔꯣ ꯀꯩꯅꯣ ꯃꯥꯁꯨ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯍꯤ ꯍꯦꯜꯂꯛꯑꯕꯅꯤ ꯅꯪꯁꯨ ꯃꯇꯝ ꯆꯥꯔꯛꯑꯦ ꯃꯤꯗꯤ ꯀ꯭ꯂꯥꯁ 10 ꯊꯥꯗ꯭ꯔꯤꯉꯩꯗ ꯃꯌꯨꯝ ꯂꯣꯏ ꯄꯥꯟꯅꯔꯕꯅꯤ ꯈꯪꯉꯕ ꯏꯕꯦꯝꯃ ꯑꯗꯨꯅ ꯊꯣꯏꯕꯤ ꯌꯥꯔꯣ ꯍꯥꯏꯕ ꯅꯣꯏ ꯗꯥꯆꯧꯒꯤꯅ ꯗꯥꯆꯧꯒꯤ ꯊꯣꯛꯄ ꯃꯥꯁꯨ ꯀꯅꯥ ꯈꯪꯅꯤ ꯃꯆꯟꯒꯤ ꯍꯣꯡꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯍꯣꯡꯒꯦꯅ ꯈꯜꯂꯝꯕꯁꯨ ꯍꯥ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ ꯌꯥꯗ꯭ꯔꯕ ꯍꯥ ꯃꯌꯥꯝ ꯌꯥꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯏ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯅꯨꯡꯗꯥꯡꯅꯤ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯄꯥꯔꯤꯗ ꯀꯣꯜ ꯇꯧꯔꯛꯏ ꯁꯣꯝꯗꯁꯨ ꯄꯥꯔꯤ ꯐꯃꯨꯡꯗ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯔꯒ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯝꯕꯅꯤ ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯈꯣꯟꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯃꯥꯏꯕ ꯀꯅꯥꯅꯣꯅꯦ ꯐꯣꯟ ꯇꯧꯔꯤꯁꯤꯅ ꯑꯃꯨꯛ ꯃꯤꯒꯤ ꯋꯥꯈꯜꯒ ꯂꯣꯏ ꯆꯥꯏꯍꯜꯂꯤꯕꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯌꯦꯡꯂꯨꯕꯗꯗꯤ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯑꯣꯏꯔꯝꯃꯤ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯤꯗꯤ ꯑꯩꯒꯤ ꯊꯣꯏꯕꯤꯅꯤꯅꯦ ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯤꯔꯕ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯑꯣꯈꯠꯂꯤ ꯊꯣꯏꯕꯤ ꯁꯅꯥ ꯂꯥꯛꯊꯔꯛꯏ ꯐꯣꯟ ꯑꯣꯈꯠꯄꯕꯨ ꯑꯗꯨ ꯀꯨꯏꯕ꯭ꯔꯣ ꯅꯨꯄꯤ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯐꯣꯟ ꯑꯣꯈꯠꯄꯗꯨ ꯀꯥꯎꯔꯤꯔꯕ ꯍꯥ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ ꯗꯗꯥꯒꯤ ꯊꯣꯏ ꯗꯗꯥ ꯀꯅꯥꯝꯇꯒꯤ ꯋꯥꯈꯜ ꯈꯟꯗꯦꯀꯣ ꯅꯪꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤꯕꯁꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤꯕ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯀꯥꯏꯅ ꯑꯩꯅ ꯅꯉꯣꯟꯗ ꯆꯦꯜꯂꯁꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯪꯒꯤ ꯅꯑꯣꯡ ꯌꯦꯡꯒꯦꯅ ꯑꯩ ꯏꯃꯥ ꯊꯥꯔꯛꯑꯒꯅꯦ ꯅꯪꯕꯨ ꯍꯥꯏꯅꯕ ꯂꯥꯛꯍꯜꯂꯒꯦ ꯈꯜꯂꯤ ꯑꯗꯨꯅ ꯑꯊꯣꯏ ꯂꯥꯛꯍꯜꯂꯒꯦꯀꯣ ꯍꯟꯗꯛ ꯊꯥꯁꯤꯗ ꯑꯗꯨꯒ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯍꯅꯨꯕꯒꯤ ꯂꯤꯁꯇ ꯆꯜꯂꯅꯦꯕ ꯁꯣꯏꯗꯅ ꯆꯜꯂꯅꯤ ꯍꯣꯏ ꯐꯔꯦꯁꯦ ꯗꯗꯥ ꯍꯣꯏꯒꯤ ꯏꯃꯥ ꯍꯣꯏꯗꯣ ꯊꯥꯔꯛꯑꯣ ꯑꯩꯁꯨ ꯏꯃꯥꯗ ꯍꯥꯏꯔꯒꯦ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯅꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯐꯖꯅ ꯍꯣꯡꯁꯦꯕ ꯏꯃꯨꯡꯒꯤ ꯃꯥꯏꯁꯨ ꯑꯣꯏꯅꯕ ꯌꯥꯗ꯭ꯔꯣ ꯗꯗꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯌꯥꯗ꯭ꯔꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯅ ꯐꯩ ꯁꯤꯅ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯌꯥꯏ ꯑꯩꯒꯤ ꯏꯇꯨꯗꯅꯤ ꯋꯥꯈꯜ ꯈꯟꯕ ꯍꯩꯔꯤꯁꯦ ꯅꯪꯅ ꯍꯥꯏꯕꯗ ꯁꯤꯅ ꯐꯩ ꯁꯤꯅ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏꯀோ ꯅꯪꯅꯕꯨ ꯇꯧꯔꯗꯤ ꯑꯩꯗꯤ ꯐꯠꯇꯕꯁꯨ ꯑꯐꯕꯅꯦꯅ ꯈꯟꯗꯣꯏꯅꯤ ꯑꯩꯗꯤ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤꯅꯦ ꯑꯗꯨꯝ ꯌꯥꯔꯗꯣꯏꯅꯤ ꯀꯔꯤ ꯏꯁꯩ ꯑꯃ ꯂꯩꯗꯥꯏꯅꯦ ꯆꯥꯛꯁꯨ ꯊꯣꯡꯖꯒꯦ ꯐꯤꯁꯨ ꯁꯨꯖꯒꯦ ꯑꯉꯥꯡꯁꯨ ꯑꯩꯅ ꯂꯧꯖꯒꯦ ꯀꯥꯏꯅ ꯂꯩꯗꯥꯏꯅꯦ ꯍꯥ ꯑꯊꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯗꯣ ꯅꯣꯛꯂꯛꯏ ꯊꯣꯏꯕꯤ ꯁꯅꯥ ꯁꯨꯛꯇꯣꯛꯂꯒ ꯑꯁ ꯌꯥꯝ ꯇꯥꯖꯅꯤꯡꯗꯦꯀꯣ ꯑꯗꯨꯕꯨ ꯏꯁꯩꯅꯤ ꯀꯥꯏꯅ ꯑꯗꯨ ꯇꯧꯖꯒꯦꯅ ꯑꯩ ꯂꯧꯒꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯑꯩ ꯊꯕꯛ ꯇꯧꯈꯤꯒꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏꯅ ꯑꯁ ꯑꯊꯣꯏ ꯅꯪ ꯊꯕꯛ ꯇꯧꯍꯟꯅꯤꯡꯗꯕꯒꯤ ꯅꯠꯇꯦꯕ ꯅꯪꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯏꯃꯥꯗꯤ ꯌꯨꯝꯗꯨꯗ ꯃꯇꯣꯝꯇ ꯂꯩꯔꯅꯤ ꯄꯥꯕ ꯍꯥꯏꯔꯦ ꯌꯨꯝꯗ ꯂꯩꯕ ꯍꯩꯅꯕ ꯅꯠꯇꯦ ꯏꯃꯥꯗꯣ ꯌꯨꯝꯗ ꯃꯇꯣꯝꯇ ꯂꯩꯔꯤꯅꯤ ꯑꯩꯁꯨ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛ ꯆꯠꯂꯅꯤ ꯑꯗꯨꯒ ꯑꯍꯤꯡꯗ ꯍꯜꯂꯛꯑꯅꯤ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯕ ꯅꯨꯃꯤꯠꯇꯤ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯂꯦꯛꯄ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯅꯪ ꯊꯕꯛ ꯇꯧꯗ꯭ꯔꯁꯨ ꯌꯨꯝꯗ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯂꯩꯌꯣꯕ ꯍꯣꯏ ꯑꯩꯅꯦ ꯊꯕꯛꯀ ꯇꯧꯔꯔꯣꯏ ꯑꯝꯇ ꯌꯨꯝꯗ ꯑꯗꯨꯝ ꯍꯦꯛ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨ ꯗꯗꯥ ꯇꯨꯝꯂꯁꯦ ꯉꯁꯤꯗꯤ ꯋꯥꯔꯦꯕ ꯑꯗꯨꯅ ꯇꯨꯝꯅꯤꯡꯂꯦꯕ ꯀꯣ ꯗꯗꯥꯁꯨ ꯇꯨꯝꯃꯣꯕ ꯍꯣꯏ ꯇꯨꯝꯂꯁꯤ ꯇꯨꯝꯃꯣ ꯅꯪꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯊꯝꯅꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯄꯥꯔꯤ ꯃꯃꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯔꯛꯑꯒ ꯉꯔꯥꯡꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯃꯃꯥꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ
ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯟꯊꯣꯏ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯆꯥ ꯑꯔꯤꯕꯁꯤ ꯅꯨꯄꯤ ꯍꯥꯏꯅꯕ ꯆꯠꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯄꯥꯔꯤ ꯃꯃꯥꯗ ꯂꯣꯏꯅ ꯇꯝꯕꯗꯒꯤ ꯉꯥꯟꯊꯣꯏ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯉꯥꯟꯊꯣꯏ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯃꯥꯅ ꯍꯌꯦꯡꯃꯛ ꯆꯠꯂꯒꯅꯦ ꯏꯃꯧꯕꯨ ꯍꯥꯏꯅꯔꯒꯦ꯫ ꯍꯌꯦꯡꯗꯤ ꯃꯟꯗꯦꯁꯨ ꯑꯣꯏꯔꯦ, ꯅꯨꯃꯤꯠꯁꯨ ꯐꯔꯦ꯫ ꯑꯗꯨꯅ ꯑꯩ ꯏꯃꯧ ꯍꯣꯏꯗ ꯆꯠꯅꯕ ꯏꯃꯥꯅꯦ ꯂꯩꯀꯥꯏꯒꯤ ꯅꯅꯦ ꯃꯦꯝꯆꯧꯕꯤꯒ ꯊꯕꯥꯒꯗꯣ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯤ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯩꯍꯧꯏ꯫ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯕ ꯆꯠꯀꯗꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯉꯥꯟꯊꯣꯏ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯑꯆꯥ ꯑꯊꯛ ꯄꯨꯅꯕ ꯁꯤꯜꯂꯤꯕ ꯃꯌꯥꯝ ꯃꯁꯥꯗꯣ ꯏꯔꯥꯡ ꯂꯥꯡꯏ꯫ ꯃꯥꯅ ꯁꯤꯜꯂꯤꯕ ꯃꯌꯥꯝꯗ ꯁꯤꯃ ꯋꯥꯠꯂꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯂꯣꯏꯅ ꯁꯨꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯌꯨꯝꯗ ꯌꯧꯔꯛꯂꯦ꯫ ꯏꯉꯦ ꯂꯩꯅ, "ꯏꯅꯝꯃ ꯍꯣꯏ ꯌꯧꯕꯤꯔꯛꯑꯦꯗꯅ, ꯆꯪꯕꯤꯔꯛꯑꯣ ꯁꯣꯝꯗ." "ꯍꯣꯏ ꯍꯣꯏ, ꯏꯆꯟ ꯅꯪꯁꯨ ꯈꯪꯂꯝꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯁꯦ ꯏꯃꯧꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ." "ꯍꯣꯏ ꯍꯣꯏ ꯏꯅꯝꯃ, ꯈꯪꯖꯔꯦ꯫ ꯉꯁꯤ ꯏꯅꯝꯃ ꯍꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯌꯥꯏꯗ ꯏꯅꯝꯃ꯫ ꯏꯆꯥ ꯅꯨꯄꯤꯁꯦ ꯌꯥꯝ ꯄꯪꯕꯅꯤ꯫ ꯏꯅꯝꯃꯅ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯝꯃ ꯍꯣꯏꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯍꯌꯦꯡ ꯏꯅꯝꯃ ꯍꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯑꯄꯦꯟꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯋꯥꯔꯛꯄꯤꯌꯨ꯫ ꯃꯗꯨꯗ ꯅꯆꯟꯅꯅꯦ ꯋꯥꯔꯧꯕ ꯀꯔꯤꯁꯨ ꯂꯩꯖꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯃꯨꯡꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯍꯧꯔꯅꯤ꯫ ꯏꯃꯨꯡꯁꯤꯗ ꯃꯥꯅ ꯂꯥꯡꯂꯒ ꯂꯩꯖꯕꯅꯤ꯫ ꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯏꯆꯤꯛ ꯆꯤꯛꯂꯅꯤ꯫ ꯃꯕꯨꯡꯁꯤꯁꯨꯅꯦ ꯉꯔꯥꯡꯗꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯃꯆꯟꯕꯨ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯅꯕ ꯍꯥꯏꯅꯕ ꯂꯥꯛꯂꯅꯤ ꯈꯟꯕꯗ ꯏꯅꯝꯃ." ꯑꯁꯤ ꯍꯥꯏꯔꯒ ꯏꯉꯦꯜꯂꯩ ꯐꯤꯁꯤꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯏ꯫ "ꯏꯆꯟ, ꯀꯞꯀꯅꯨꯁꯦ꯫ ꯑꯩ ꯏꯃꯧꯕꯨꯅꯦ ꯇꯥꯊꯤꯗ ꯑꯣꯏꯅ ꯅꯣꯡꯃꯇ ꯈꯣꯟ ꯀꯟꯅ ꯍꯥꯏꯖꯔꯣꯏ꯫ ꯑꯩꯒꯤ ꯍꯦꯛ ꯏꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯈꯟꯗꯣꯏꯅꯤ꯫ ꯃꯥꯅ ꯊꯕꯛ ꯑꯃ ꯍꯩꯔꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯇꯥꯛꯄꯤꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯃꯤꯑꯣꯏꯕꯁꯦ ꯍꯩꯔꯒ ꯄꯣꯛꯂꯛꯄ ꯅꯠꯇꯦ, ꯇꯝꯂꯒ ꯍꯩꯒꯗꯕꯅꯤ ꯏꯆꯟ, ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯍꯜꯂꯒ ꯂꯣꯏꯔꯦꯗꯅ." "ꯍꯣꯏ ꯏꯅꯝꯃ, ꯏꯅꯝꯃꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯅꯆꯟ ꯄꯦꯟꯖꯔꯦ." ꯏꯉꯦꯂꯩ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ "ꯕꯦꯝꯃ, ꯏꯃꯥ ꯍꯣꯏꯒꯤ ꯆꯥꯗꯣ ꯄꯨꯊꯣꯔꯛꯑꯣꯅꯦ, ꯊꯦꯡꯈ꯭ꯔꯅꯤ ꯍꯟꯈꯤꯕꯗ." ꯊꯣꯏꯕꯤ ꯁꯅꯥ ꯆꯥꯒ ꯑꯆꯥꯄꯣꯠꯀꯗꯣ ꯇ꯭ꯔꯦꯗ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯏ꯫ "ꯄꯤꯔꯣ ꯏꯃꯥ ꯍꯣꯏꯗ ꯍꯥꯟꯅ." "ꯃꯃꯥ, ꯆꯥ ꯄꯥꯏꯕꯤꯌꯣ." ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯗꯣ ꯑꯃꯃꯝ ꯄꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤ ꯁꯅꯥ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯃꯧꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯏꯪꯅ ꯇꯞꯂꯤꯕ꯫ ꯍꯌꯦꯡ ꯏꯃꯥ ꯍꯣꯏꯗ ꯂꯩꯔꯒ ꯏꯃꯥꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ "ꯏꯆꯟ, ꯑꯩꯗꯤ ꯌꯨꯝꯗꯒ ꯍꯟꯅꯤꯡꯗ꯭ꯔꯦ ꯃꯤ, ꯁꯤꯗ ꯑꯣꯏꯅ ꯂꯩꯍꯧꯔꯁꯤꯔ ꯈꯪꯗ꯭ꯔꯦ." ꯉꯥꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗ ꯅꯣꯛꯏ꯫ ꯊꯕꯥꯅ, "ꯏꯆꯦ, ꯅꯃꯧ ꯎꯔꯨꯕꯗꯒꯤ ꯌꯨꯝꯗꯒ ꯍꯟꯅꯤꯡꯂꯛꯇ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ? ꯍꯣ, ꯂꯨꯍꯣꯡꯕꯁꯦ ꯂꯣꯏꯈ꯭ꯔꯒ ꯂꯩꯒꯦꯁꯨ ꯂꯩꯔꯣ꯫ ꯁꯤꯗ ꯏꯆꯦꯒ ꯏꯃꯧꯒ ꯇꯥꯗꯒ ꯄꯥꯔꯤꯒꯅ ꯌꯨꯝꯗ ꯂꯩꯖꯍꯧꯔꯅꯤ." "ꯊꯕꯥ, ꯑꯗꯨꯅ ꯐꯔꯗ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯅꯣꯛꯏ꯫ ꯏꯉꯦꯜꯂꯩꯅ, "ꯏꯅꯝꯃ, ꯁꯤꯗ ꯑꯃꯨꯛ ꯂꯩꯅꯤ, ꯏꯅꯝꯃ ꯍꯣꯏꯗ ꯑꯃꯨꯛ ꯂꯩꯅꯤ, ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯔꯦ." "ꯍꯣꯏ ꯏꯆꯟ, ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ, ꯏꯃꯧꯒꯤ ꯆꯥꯁꯨ ꯊꯛꯂꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯅꯨꯄꯥꯒꯩꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯣ ꯂꯦꯞꯅꯕ ꯂꯥꯛꯍꯜꯂꯛꯂꯒꯦ꯫ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯂꯣꯏꯔꯦ, ꯅꯨꯄꯥꯒꯤ ꯈꯛ ꯉꯥꯏꯔꯦ, ꯍꯥ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯌꯥꯝꯗ ꯅꯣꯛꯏ꯫ "ꯍꯣꯏ ꯏꯅꯝꯃ, ꯂꯥꯛꯍꯟꯕꯤꯔꯣ꯫ ꯑꯩꯈꯣꯏꯒꯤ ꯋꯥ ꯂꯣꯏꯔꯦ, ꯃꯈꯣꯏ ꯅꯨꯄꯥꯒꯤꯗ ꯉꯥꯏꯁꯤꯜꯂꯛꯏ꯫ ꯏꯆꯟ ꯏꯕꯦꯝꯃ, ꯑꯩ ꯏꯃꯧꯒꯤ ꯀꯥꯗ ꯑꯃꯨꯛꯇ ꯆꯪꯖꯒꯦ, ꯍꯟꯗ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯎꯅꯒꯦ." "ꯍꯣꯏ ꯏꯅꯝꯃ, ꯌꯥꯅꯤ꯫ ꯁꯣꯝꯗ ꯀꯥꯕꯤꯔꯛꯑꯣ꯫ ꯕꯦꯝꯃ, ꯅꯣꯏ ꯏꯃꯥ ꯍꯣꯏꯅ ꯅꯪꯕꯨ ꯑꯃꯨꯛꯇ ꯎꯅꯒꯦꯌꯦ." ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ "ꯃꯃꯥ ꯍꯣꯏ ꯍꯜꯂꯒꯦ ꯍꯥꯏꯔꯣ?" "ꯃꯃꯥ ꯍꯣꯏ ꯍꯜꯂꯒꯦ꯫ ꯍꯜꯂꯝꯗꯥꯏꯁꯤꯗꯅꯦ ꯏꯆꯥꯕꯨ ꯎꯅꯔꯝꯒꯦ ꯇꯧꯕꯅꯤ꯫ ꯁꯦ, ꯁꯤꯅ ꯏꯆꯥꯒꯤ ꯀꯩꯅꯣꯝꯃ ꯂꯩꯖꯔꯣ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯏꯃꯥꯅ ꯏꯆꯥꯒꯤ ꯃꯌꯥꯝ ꯇꯧꯈꯤꯗꯣꯏꯅꯤ." "ꯃꯃꯥ, ꯌꯥꯔꯅꯤꯌꯦ. ꯌꯥꯝ ꯌꯥꯝꯃꯜꯂꯦ ꯃꯃꯥ. ꯑꯁꯨꯛ ꯌꯥꯝ ꯄꯩꯁꯥꯁꯤꯕꯨ." "ꯌꯥꯗꯦ, ꯂꯧꯁꯤꯜꯂꯨ, ꯂꯧꯗꯕ ꯐꯠꯇꯦ꯫ ꯏꯃꯥꯅ ꯏꯆꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯄꯤꯕ ꯄꯣꯠꯅꯤ, ꯑꯗꯨꯅꯅꯦ ꯏꯆꯥꯅ ꯂꯧꯗꯕ ꯐꯠꯇꯦ꯫ ꯕꯦꯝꯃ, ꯂꯧꯁꯤꯜꯂꯨ, ꯂꯧꯗꯕ ꯐꯠꯇꯦ ꯉꯁꯤꯗꯤ." ꯊꯣꯏꯕꯤ ꯁꯅꯥ ꯄꯩꯁꯥꯗꯣ ꯇꯞꯅ ꯂꯧꯁꯤꯜꯂꯤ꯫ "ꯑꯗꯨꯗꯤ ꯆꯠꯂꯤꯕꯦꯝꯃ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ꯫ ꯕꯦꯝꯃ, ꯃꯃꯥ ꯍꯣꯏ ꯆꯠꯂꯒꯦꯀꯣ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯍꯟꯒꯅꯨ." "ꯍꯣꯏ ꯏꯅꯝꯃ." ꯑꯁꯨꯝꯅ ꯉꯥꯟꯊꯣꯏ ꯍꯣꯏꯁꯨ ꯍꯟꯈ꯭ꯔꯦ꯫ ꯃꯣꯏ ꯍꯦꯛ ꯍꯟꯈꯤꯕꯒ ꯊꯣꯏꯕꯤ ꯁꯅꯥ ꯄꯥꯔꯤꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯄꯥꯔꯤꯗꯣ ꯐꯣꯟꯗꯣ ꯑꯣꯛꯈꯠꯂꯛꯏ꯫ ꯑꯗꯨꯒ, "ꯅꯅꯦꯄꯣꯛ ꯂꯥꯛꯂꯝꯕꯗꯣ ꯆꯥꯒꯗꯣ ꯍꯥꯎꯅ ꯄꯤꯊꯛꯈꯤꯕ꯭ꯔꯣ?"
Ngarangdagi imau masak urani. Imau na lon basaga thaklani na amuk toiba loirabani. Pitakhre dada. Ima da yam phaye. Wa ngang yam hai. Mama na paisa 5k pirame. Ai kainom leizaro na. Aina piramanu mama haibane. Ada mama na laudaba phate adum haira pirame. Oho, patro. Mama na nungsibagi piramine. Nangi apamba kainom leitho. Ado dada. Ai call thamage. Tamo na ine hoi damta chaluse na haibane. Chalukige. Hoi, thamo. Imasi yora male. Ibungo, pari. Napadi. Makhada amta kumtharao. Mama na khalabra. Kai hainare. Imung dobo. Mina hainaba imung lo. Is karai dagi moy mapa. Amuk khana chatlubaga yawa imung nate. Mama maki sakta ne. Mi ama laklabadi phida thaba haiba se chanabi natabro. Phida thani haiba su khangdaba as. Mathong khangdaba imung nida. Sen paire haida nang hak jaw na marol lama thekliba. Ai mangai re haina chatpa imung ni. Imau goiba ngamjaroida. Ngasai na sana pada phone tawraklamani. Wa melamani. Sasinaba wahai singna. Pari mamagi wari singdo amuksu thazai amuksu thazade tawraga lei. Ngaihak unglaga mamada tapna hairi. Ima hoina chatlubada adumna singbagi tawrapra. Aihondadi imana harau tawrame. Imana sensu pirame hai. Sibu aranba oirabra ima. Pari mapi ira chelei. Ibungo tasing wani aina tamlibase. Aisu imaudo ahanba ubada yam pamki. Yamnasu nungsi. Adubo moina aikhoida ulatliba maongdo ai yaningdi. Ma natrabasu nupi mayam lei kaino. Imana ikhu chabi. Isagi damak thigani imana. Pari mamada yenglaga. Ima, yari toklo. Ngasi haba numisidagi. Aigi nakongda nupigi wata halakano. Punsigi nupisu thiyo hairkano. Asi hairaga pari chatke tawi. Nganthoi masagi makhuta pairaga. Haima, kaplabo isabo. Imana ne, nangi maong yengena. Imana laknabane. Karigi atopo nupi haina doino. Ikhut chaba imaudi. Aigi imau thoibi leirabasidi. Imana ne, napaga nangase. Kari tauge na yengbane. Kapliba mali ne. Imau na haira ido achamba anghatani. Aranba wahai amata yaude ko. Pari ikairaduna. As imasidi. Hausipo imonda phakiga tawri. Pari ikairaduna magi kanda kakhatkre. Mama nangi phagi sidi. Ai phau isasi kainom tawi hai. Nasasi ikairamani. Mapiga taraktana. Mama nang sidiba. Moy paba. Isaga do karimata tawbiruno ko. Namau uramdai sida. Imungdo yam phai. Mama su yam phai. Mapabudi thengnadre. Thabak aruba ama sataba yadrena. Mabunga sakhi hayi. Moy mapa. Imaudo khupha ama. Hayeng manemga chinda pawdana bi imaudi oiraroi. Yam phai. Ingna tapliba. Wahai watana marol ama phajariba. Mama su phai. Yamna phai. Aina hayeng se nupa lakhalage. Aduga luhongbagi wado lepnanaba hairamlabani. Isandasu. Mahaknasu ne hoi ina ma hayaure. Moy baba luhongbase thuhallasi. Ai imaudo yomsida thuna lakhaningeba. Mama nang ngasagi maongduga haujikasidi loire. Yamna bu hairine. Ahina ibungo se kaidauge na sum yengbanida. Ado hayengi mamangi mama santado aduga makharungi tada manido adu habiuro. Hoi ai haujik hairaki chango nang su phi hongjauro. Hoi moy mapa. Hello athoi. How kay hagida. Ngasidi imaga pabagi mamangda chopi he. Imana fazana ise sanakre. Kapsu kaphanbiri. Kaidarage dada. Imana kay kapaliba. Hairo kaidarage ba. Pari ngasai mamana tawba singdo thoibi sanada loina tami. Oh as. Ai dinga maroida. Dada se imaga pabagi mamangda kapluraba. Ima se phagi tawbi yam haidawrine. Ai di yam nokninge haba. Nokningina kaidagi ngasagi imagi mongdudri asingba kayani malure. Asumna parigi mapaga thaibi sanagi mapaga luhongbagi matamsu lepnakri. Phairengi marini panba irai numita
ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯈ꯭ꯔꯦ꯫ ꯃꯇꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯏꯕꯤꯁꯅꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯊꯣꯏꯕꯤꯁꯅꯥ ꯃꯌꯨꯝꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯝꯗꯥꯏꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯆꯥꯕꯨ ꯆꯠꯈꯤꯗꯧꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤꯁꯅꯥ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯄꯤ꯫ ꯃꯃꯥ ꯏꯉꯦꯂꯩꯁꯨ ꯃꯇꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯃꯆꯥꯕꯨ ꯆꯠꯈꯤꯗꯧꯔꯦ ꯈꯟꯕꯗ ꯃꯥꯁꯨ ꯀꯞꯂꯤꯕꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯕꯨꯡ ꯊꯧꯉꯝꯕ ꯂꯣꯟꯅ ꯀꯞꯆꯔꯤꯕꯅꯤ꯫ ꯃꯆꯟꯒꯤ ꯃꯃꯥꯡꯗ ꯐꯥꯒꯤ ꯇꯧꯔꯒ ꯃꯆꯟꯕꯨ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯗꯨꯕꯨ ꯊꯧꯉꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯆꯟꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯌꯨꯝꯁꯤꯗ ꯏꯉꯥꯎ ꯉꯥꯎꯖꯅ ꯂꯩꯖꯔꯝꯕ, ꯃꯕꯨꯡ ꯑꯩꯉꯣꯟꯗ ꯀꯦꯖꯕ ꯑꯣꯏꯅꯖꯅ ꯂꯩꯖꯔꯝꯕ ꯉꯁꯤꯗꯒꯤꯗꯤ ꯑꯣꯏꯅꯔꯔꯣꯏꯀꯣ, ꯐꯪꯉꯔꯣꯏꯀꯣ ꯃꯆꯟ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯉꯝꯕ ꯀꯞꯄꯤ꯫ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ? ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯁꯤꯗ ꯃꯅꯤꯡꯇꯝꯅ ꯂꯩꯖꯕ, ꯆꯥꯅꯤꯡꯕꯗ ꯆꯥꯗꯨꯅ ꯁꯦꯠꯅꯤꯡꯕ ꯀꯌꯥ ꯃꯅꯤꯡ ꯇꯧꯖꯗꯨꯅ ꯏꯔꯥꯡ ꯂꯥꯡꯂꯒ ꯂꯩꯔꯝꯕꯗꯨ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅ ꯉꯁꯤꯗꯤ ꯊꯣꯏꯕꯤꯁꯅꯥ ꯃꯄꯥ ꯃꯃꯥ ꯃꯕꯨꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯧꯔꯦ ꯈꯟꯕꯗ ꯃꯥꯁꯨ ꯀꯞꯄꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄ ꯏꯃꯥ ꯕꯕꯥ ꯃꯕꯨꯡ ꯃꯈꯣꯏꯗꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯈꯟꯗꯨꯅ ꯉꯁꯤꯗꯤ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯧꯔꯤꯗꯣ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯁꯨ ꯉꯁꯤ ꯑꯣꯏꯔꯔꯦ꯫ ꯄꯥꯔꯤꯗꯤ ꯁꯣꯝꯗ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯄꯨ ꯂꯧꯕ ꯆꯠꯀꯗꯧꯔꯦ ꯈꯟꯕꯗ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯕꯣꯔ ꯖꯇ꯭ꯔꯥ ꯇꯧꯔꯗꯨꯅ ꯊꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯕꯣꯔꯗꯨꯁꯨ ꯌꯧꯔꯛꯂꯗꯨꯅ ꯕꯣꯔꯒꯤ ꯐꯝꯐꯝꯗ ꯐꯝꯂꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯣꯔꯁꯨ ꯃꯝꯗꯣꯞ ꯃꯌꯥꯏꯗ ꯊꯥꯔꯤꯕ ꯂꯨꯍꯣꯡ ꯐꯥꯟꯗ ꯄꯥꯔꯤ ꯐꯝꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ꯫ ꯉꯁꯤꯗꯤ ꯕꯣꯔ ꯍꯅꯨꯕꯁꯦ ꯌꯣ ꯇꯧꯔꯒ ꯂꯥꯛꯂꯦ ꯈꯨꯐꯖ ꯑꯃ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯗꯤꯄꯥꯅ, ꯊꯣꯏꯕꯤ, ꯅꯣꯏ ꯍꯦꯔꯣꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ, ꯃꯃꯥꯟꯅꯕꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯆꯟ ꯇꯨ ꯑꯥꯗꯒꯤ ꯃꯇꯥꯏꯔꯣꯝꯗ ꯐꯝꯕꯁꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯦ ꯑꯩ ꯉꯥꯎꯔꯦ ꯍꯥꯏꯕ꯫ ꯍꯣꯏꯅꯦ ꯗꯤꯄꯥ, ꯉꯥꯎꯔꯦꯍꯦ ꯁꯤꯗꯤ, ꯅꯩꯔꯦꯍꯦ꯫ ꯑꯗꯣ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯡꯒꯪꯕ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯍꯦꯜꯂꯤ꯫ ꯇꯥꯅꯤꯡꯗꯦ, ꯀꯩꯅꯣꯅꯦ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯅꯋꯥ ꯐꯖꯕꯗꯣ ꯄꯜꯂꯛꯀꯅꯨ, ꯅꯋꯥꯗꯨꯅ ꯍꯦꯜꯂꯗꯤ ꯌꯦꯡꯂꯛꯀꯅꯨ ꯌꯥꯔꯦ, ꯑꯩ ꯑꯣꯏꯅ ꯌꯦꯡꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯉꯥꯡꯅꯔꯒ ꯃꯌꯥꯝ ꯃꯔꯛꯇ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯀꯩꯅꯥ ꯊꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯊꯣꯏꯕꯤꯁꯅꯥꯁꯨ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛꯄꯨ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯁꯅꯥ ꯄꯥꯔꯤꯕꯨ 3ꯂꯛ ꯀꯣꯏꯗꯨꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯈꯣꯏꯗꯥꯅ ꯄꯥꯝꯃꯨꯅ ꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯅꯕ ꯍꯥꯏꯗꯨꯅ ꯂꯦꯡꯖꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯈ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯃꯥꯒꯤ ꯉꯛꯁꯝꯗꯒꯤ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯃ ꯂꯧꯊꯣꯛꯂꯒ ꯊꯣꯏꯕꯤꯁꯅꯥꯗ ꯍꯨꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯕꯣꯔ ꯑꯃꯗꯤ ꯀꯩꯅꯥ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯊꯣꯏꯗ꯭ꯔꯤꯡ ꯏꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀ꯭ꯋꯥꯁꯨ ꯂꯥꯟꯕ ꯂꯣꯏꯔꯗꯨꯅ ꯕꯣꯔꯗꯨ ꯆꯠꯅꯕ ꯇꯧꯔꯛꯏ꯫ ꯄꯥꯔꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯕꯣꯔꯗꯨ ꯐꯨꯕ ꯐꯪꯗꯅꯕ ꯀꯣꯏꯁꯤꯜꯂꯒ ꯎꯊꯣꯛꯅꯕ ꯇꯧꯔꯤꯉꯩ ꯆꯟꯅ ꯂꯤꯠꯁꯤꯜꯂꯒ ꯄꯥꯔꯤꯒꯤ ꯃꯅꯪꯒꯜ ꯑꯗꯨꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ꯫ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯉꯝꯕ ꯑꯣꯏꯖꯔꯣꯀꯣ, ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩꯁꯨ ꯏꯟꯕ ꯑꯣꯏꯖꯔꯣ, ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯁꯦꯡꯕ ꯑꯣꯏꯕ ꯉꯝꯖꯔꯣꯀꯣ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯄꯥꯔꯤꯒꯤ ꯃꯃꯥꯟꯅꯕ ꯆꯦꯛꯅ ꯍꯥꯏꯔꯛꯏ, ꯂꯩꯁꯥꯕꯤ, ꯅꯁꯛ ꯈꯨꯐꯖꯗꯨꯒ ꯆꯤꯟꯗꯤ ꯋꯥ ꯈꯨꯀꯟꯗꯣ, ꯑꯩ ꯅꯪ ꯂꯧꯔꯗꯕꯅꯦ, ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯑꯩꯈꯣꯏ ꯍꯨꯏ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯅꯪ ꯂꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯨ ꯅꯣꯛꯂꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯛꯇꯥ ꯊꯤ ꯑꯃꯨꯛꯀꯇꯣ, ꯑꯩꯒꯤꯗꯤ ꯂꯩꯖꯔꯦ, ꯑꯇꯣꯞꯄ ꯄꯥꯝꯖꯗ꯭ꯔꯦ, ꯍ꯫ ꯑꯁꯨꯝꯅ ꯐꯣꯇꯣ ꯈꯔ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯀꯩꯅꯥ ꯆꯠꯅꯕ ꯊꯣꯔꯛꯏ ꯏꯉꯦꯂꯩꯅ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯅꯦꯝ ꯅꯀꯨ ꯅꯄꯨꯔꯣꯏꯕꯒꯤ ꯃꯊꯃꯣꯏ ꯄꯦꯟꯅꯕ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯕ ꯑꯣꯏꯌꯨꯀꯣ, ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨ, ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯅ ꯂꯩꯌꯨꯀꯣ ꯏꯃꯥꯒꯤ ꯊꯣꯏꯕꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯉꯦꯂꯩ ꯃꯆꯥꯗ ꯀꯣꯜꯂꯒ ꯀꯞꯄꯤ꯫ ꯏꯉꯦꯂꯩꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, ꯏꯆꯦ ꯌꯥꯔꯦꯁꯤ ꯇꯣꯛꯎ, ꯑꯉꯥꯡꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯊꯣꯏꯕꯤ ꯅꯪꯁꯨ ꯀꯞꯀꯅꯨꯁꯦ, ꯇꯧꯍꯩꯗꯦ, ꯀꯞꯄꯒ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯨ, ꯐꯠꯇꯦ, ꯕꯕꯥ ꯍꯣꯏ ꯇꯥꯃꯣ ꯍꯣꯏ ꯈꯣꯏꯔꯝꯃꯨ, ꯏꯆꯦ ꯑꯉꯥꯡꯗꯨ ꯊꯥꯗꯣꯛꯑꯣ ꯌꯥꯔꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯕꯨ ꯊꯥꯗꯣꯛꯍꯜꯂꯤ꯫ ꯕꯕꯥ, ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ, ꯉꯁꯤꯗꯒꯤ ꯕꯕꯥ ꯇꯥꯃꯣ ꯎꯕ ꯐꯪꯂꯔꯣꯏ ꯕꯕꯥ, ꯅꯆꯥ ꯏꯀꯣꯛ ꯐꯥꯎ ꯆꯤꯛꯇꯅ ꯑꯥꯗ ꯂꯩꯕ ꯑꯣꯏꯖꯒꯦꯀꯣ ꯕꯕꯥ꯫ ꯊꯣꯏꯕꯤꯁꯅꯥ ꯃꯄꯥꯗ ꯈꯣꯏꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯕꯦꯝꯃ,
ꯊꯣꯏꯕꯤ ꯀꯞꯀꯅꯨ ꯇꯧꯏꯗꯤ ꯕꯕꯥ ꯇꯣꯏꯅ ꯂꯥꯛꯇꯣꯏꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯕꯕꯥ ꯇꯥꯃꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯏꯆꯥꯕꯨ ꯊꯤꯟꯗꯣꯏꯁꯤꯗꯤ ꯅꯪꯒꯤ ꯇꯥꯃꯣꯁꯨ ꯇꯣꯏꯅ ꯂꯥꯛꯀꯅꯤ ꯃꯃꯥꯁꯨ ꯀꯞꯀꯅꯨꯁꯦ ꯏꯄꯥꯅ ꯉꯁꯤ ꯏꯆꯥꯒꯤ ꯀꯣꯛꯇ ꯅꯥꯟꯊꯔꯤꯕꯁꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯅꯪ ꯁꯦ ꯅꯪ ꯇꯥꯃꯣꯁꯨ ꯈꯣꯏꯔꯝꯃꯣ ꯊꯦꯡꯈ꯭ꯔꯅꯤ ꯏꯆꯥꯟ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯖꯧꯔꯣꯀꯣ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯉꯝꯕ ꯃꯆꯟꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯩ ꯇꯥꯃꯣ ꯅꯆꯜ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯁꯅꯥ ꯃꯕꯨꯡꯗ ꯈꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪ ꯈꯣꯏꯔꯝꯂꯗꯨꯅ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯅꯨꯄꯥ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯛꯏ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯆꯥ ꯅꯨꯡ ꯊꯛꯂꯕ ꯃꯇꯨꯡ ꯀꯩꯅꯥꯗꯥꯟ ꯃꯊꯪ ꯄꯤꯔꯝꯂꯒ ꯍꯟꯅꯕ ꯊꯣꯛꯅꯈ꯭ꯔꯦ ꯑꯔꯣꯏꯕꯗ ꯊꯧꯉꯝꯕ ꯆꯪꯂꯛꯏ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯏꯅꯦ ꯃꯥ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯒꯗꯕꯅꯤ ꯑꯋꯥꯠꯄ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯏꯕꯦꯝꯃ ꯇꯥꯃꯣ ꯍꯣꯏꯁꯨ ꯍꯟꯈꯤꯅꯕ ꯊꯣꯛꯂꯒꯦ ꯁꯦ ꯏꯕꯨꯡꯅ ꯄꯤꯔꯤꯕ ꯁꯦꯟꯁꯤꯅ ꯏꯆꯟꯒꯤ ꯀꯔꯤꯅꯣꯃ ꯂꯩꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯄꯩꯁꯥꯗꯣ ꯊꯣꯏꯕꯤ ꯁꯅꯥꯗ ꯄꯤ ꯊꯣꯏꯕꯤ ꯁꯅꯥ ꯃꯕꯨꯡꯗ ꯀꯣꯟꯁꯤꯜꯂꯒ ꯀꯞꯂꯒ ꯇꯥꯃꯣ ꯐꯖꯅ ꯆꯠꯂꯨꯀꯣ ꯑꯗꯣ ꯑꯩ ꯂꯩꯇ꯭ꯔꯦꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨꯀꯣ ꯇꯥꯃꯣ ꯑꯩꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯎꯀꯣ ꯇꯥꯃꯣ ꯑꯗꯨ ꯍꯥꯏꯔꯒ ꯀꯞꯄꯤ ꯊꯧꯉꯝꯕꯁꯨ ꯀꯞꯄꯤ ꯁꯦ ꯌꯥꯔꯦꯁꯦ ꯀꯞꯀꯅꯨ ꯇꯥꯃꯣ ꯀꯩꯝꯇ ꯇꯧꯔꯣꯏꯌꯦ ꯏꯆꯟꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯇꯣꯏꯅꯦ ꯀꯞꯀꯅꯨ ꯇꯣꯛꯑꯁꯦ ꯏꯕꯨꯡ ꯍꯣꯏꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯃꯤ ꯉꯥꯏꯔꯒ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯇꯥ ꯃꯈꯣꯏ ꯃꯔꯤꯈꯛ ꯉꯥꯏꯍꯧꯔꯦ ꯑꯁꯥꯅ ꯊꯣꯏꯕꯤ ꯀꯞꯀꯅꯨꯁꯦ ꯎꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯔꯤꯌꯥꯅ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯗꯤꯄꯥꯅ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯉꯟꯅ ꯂꯥꯛꯀꯦ ꯀꯥꯔꯟ ꯈꯔ ꯇꯥꯖꯕ ꯆꯟꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯃꯤ ꯂꯣꯏꯅ ꯉꯥꯏꯔꯒ ꯂꯩꯔ ꯃꯥꯜꯂꯦ ꯃꯣꯏꯁꯨꯅꯦ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯠꯅꯤꯡꯕꯖꯥꯠꯅꯤ ꯆꯥꯗ꯭ꯔꯤꯀꯥꯟꯗꯗꯤ ꯆꯠꯅꯤꯡꯂꯝꯃꯣꯏꯕ ꯑꯗꯣ ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯄꯥꯔꯤ ꯃꯥꯟꯕ ꯑꯃ ꯄꯣꯛꯆꯔꯣ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯅꯪ ꯃꯥꯟꯕꯤ ꯑꯃ ꯄꯣꯛꯆꯔꯣ ꯁꯤꯗꯒꯤ ꯍꯦꯜꯂꯕꯁꯨ ꯀꯥꯏꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯦ ꯃꯤꯁꯤꯡ ꯌꯥꯝꯖꯗꯦꯕ ꯃꯔꯝꯁꯤꯅ ꯑꯉꯥꯡꯁꯦ 10 ꯍꯦꯛꯇ ꯄꯣꯛꯀꯦꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯁ ꯑꯩꯁꯦ ꯉꯥꯡꯂꯒ ꯂꯩꯔꯦꯅꯦ ꯃꯤ ꯈꯔ ꯑꯃꯗꯤ ꯇꯥꯅꯤꯡꯗꯕꯅ ꯃꯅꯥꯀꯣꯡ ꯃꯦꯟꯕ ꯌꯥꯎꯔꯝꯃꯅꯤ ꯑꯗꯣ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯃꯄꯥꯟꯗ ꯉꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯤꯅꯅꯦ ꯄꯣꯔꯣꯛ ꯁꯣꯜꯂꯝꯃꯅꯤ ꯅꯣꯏ ꯀꯩꯗꯧꯔꯤꯒꯦ ꯂꯥꯛꯑꯣ ꯊꯣꯛꯑꯁꯦ ꯊꯣꯏꯕꯤ ꯆꯠꯂꯦꯀꯣ ꯊꯣꯏꯕꯤ ꯁꯅꯥ ꯉꯁꯥꯏꯗꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯝꯕ ꯆꯟꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯀꯞꯂꯝꯕꯒ ꯇꯣꯛꯂꯒ ꯅꯣꯛꯂꯛꯏ ꯆꯟ ꯗꯤꯄꯥ ꯑꯁꯥ ꯔꯤꯌꯥ ꯅꯣꯏ ꯍꯜꯂꯣꯀꯣ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯎꯀꯣ ꯃꯈꯣꯏ ꯃꯔꯤꯃꯛ ꯍꯣꯏ ꯂꯥꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯌꯥꯝꯁꯤꯡꯁꯨ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗ ꯂꯣꯏꯁꯤꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯅ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯀꯧꯕ ꯂꯥꯛꯏ ꯏꯅꯝꯃ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯉꯥꯏꯍꯧꯔꯦ ꯏꯅꯝꯃꯕꯨ ꯏꯅꯝꯃ ꯀꯩꯒꯤ ꯂꯣꯏꯁꯤꯜꯂꯤꯅꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯕꯗꯨꯕꯨ ꯑꯇꯩꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯏꯅꯝꯃꯒꯤ ꯀꯥꯗ ꯉꯥꯏꯔꯦ ꯏꯅꯝꯃꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡ ꯂꯩꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯊꯝꯂꯝꯕꯅꯤ ꯀꯣꯟꯅ ꯃꯤ ꯆꯠꯈ꯭ꯔꯒ ꯂꯣꯏꯁꯤꯜꯂꯁꯦꯅ ꯑꯗꯣ ꯏꯅꯝꯃ ꯑꯩꯁꯨ ꯌꯥꯎꯔꯛꯀꯦꯁꯦ ꯏꯅꯝꯃꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯁꯨ ꯌꯥꯎꯁꯤꯜꯂꯤ ꯍꯣꯏ ꯌꯥꯏꯗ ꯀꯥꯏꯗꯤꯌꯦ ꯇꯧꯐꯝ ꯈꯪꯗꯕꯗꯨꯗ ꯆꯥꯏꯔꯤꯁꯦ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕꯅꯦ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯅꯪꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯃꯤꯡꯁꯨ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯁ꯭ꯋꯥꯏꯗꯒꯤꯔꯣ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯏꯁ ꯍꯥꯏꯖꯤꯜꯂꯦ ꯏꯅꯝꯃ ꯐꯖꯗꯕꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯏꯅꯝꯃꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯐꯖꯩ ꯍꯥꯏꯅ ꯎꯔꯤꯅꯦ ꯀꯩꯁꯨ ꯐꯖꯗꯕꯅꯤ ꯃꯤꯡꯕꯨꯗꯤ ꯁꯅꯥꯊꯣꯏ ꯀꯧꯏ ꯗꯥ ꯄꯥꯔꯤ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯁꯤꯗꯒꯤ ꯃꯇꯦꯛ ꯈꯔ ꯆꯠꯂꯒ ꯗꯨꯀꯥꯟ ꯑꯃ ꯂꯩꯌꯦ ꯂꯥꯞꯇꯦꯗ ꯗꯨꯀꯥꯟꯗꯣ ꯑꯩꯈꯣꯏꯒꯤꯅꯦ ꯊꯣꯡꯒꯥꯜ 3 ꯁꯨꯕꯗꯣ ꯑꯗꯨꯋꯥꯏꯗꯒꯤꯅꯦ ꯑꯩ ꯅꯣꯡꯃ ꯇꯥꯛꯄꯤꯒꯦ ꯏꯅꯝꯃ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯅꯣꯡꯃ ꯆꯠꯂꯨꯁꯤ ꯊꯤꯗꯦꯗ ꯏꯆꯟꯗꯤ ꯁꯛ ꯐꯖꯩ ꯃꯤꯡꯁꯨ ꯐꯖꯩ ꯀꯅꯥꯅ ꯍꯥꯏꯅꯣ ꯏꯆꯟ ꯁꯛ ꯊꯤꯌꯦꯅ
ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯁꯤ ꯅꯣꯡꯃ ꯍꯣꯏ ꯏꯅꯝꯃ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯈꯥꯗ ꯀꯨꯝꯂꯁꯦ ꯃꯌꯥꯝ ꯉꯥꯏꯔꯒ ꯂꯩꯔꯝꯃꯅꯤ ꯍꯣꯏ ꯍꯣꯏ ꯀꯨꯝꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯁꯅꯥ ꯁꯅꯥꯊꯣꯏ ꯂꯥꯛꯃꯤꯟꯅꯗꯨꯅ ꯀꯤꯆꯟꯗ ꯆꯪꯃꯤꯟꯅꯔꯛꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ ꯑꯆꯧꯕꯁꯨ ꯆꯥꯈ꯭ꯔꯦ ꯉꯁꯤꯗꯤꯅꯦ ꯏꯕꯦꯝꯃ ꯅꯄꯨꯔꯣꯏꯕꯅ ꯆꯥꯔꯝꯕꯒꯤ ꯆꯥꯛꯁꯦ ꯁꯤꯗꯒꯤ ꯈꯔ ꯂꯧꯔꯒ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯆꯥꯒꯗꯕꯅꯤꯀꯣ ꯆꯥꯗ꯭ꯔꯕꯗꯤ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯅꯕꯁꯨ ꯂꯩ ꯅꯪꯕꯨ ꯍꯪꯒꯣꯏꯕ꯭ꯔꯅꯦ ꯏꯕꯦꯝꯃ ꯑꯩ ꯍꯩꯅꯗꯕ ꯍꯪꯒꯣꯏꯕ ꯐꯥꯎꯔꯣꯏꯌꯦ ꯏꯃꯥ ꯉꯁꯤꯗꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯅꯦꯝ ꯏꯀꯨꯒꯤ ꯃꯤꯠꯌꯦꯡ ꯈꯥꯗ ꯂꯩꯖꯗꯨꯅ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯕ ꯉꯝꯖꯅꯕ ꯑꯩ ꯆꯥꯖꯒꯦ ꯏꯃꯥ ꯑꯩ ꯀꯩꯝꯇ ꯈꯟꯖꯗꯤꯌꯦ ꯍꯣꯏ ꯍꯣꯏ ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯏꯆꯥꯅꯕꯨ ꯍꯩꯅꯔꯕꯗꯤ ꯆꯥꯔꯣ ꯆꯥꯔꯣ ꯁꯅꯥꯊꯣꯏ ꯅꯣꯏꯁꯨ ꯆꯥꯔꯣ ꯂꯥꯛꯑꯣ ꯍꯟꯈꯤꯕ ꯊꯦꯡꯉꯅꯤ ꯍꯣꯏ ꯃꯕꯣꯛ ꯆꯥꯔꯁꯦ ꯏꯆꯥꯟ ꯑꯕꯦꯝ ꯍꯦꯅꯥ ꯅꯣꯏꯁꯨ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯦ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯒ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯈꯔꯁꯤꯡꯗꯁꯨ ꯍꯟꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯀꯥꯔꯛꯏ ꯄꯥꯔꯤꯁꯨ ꯁꯣꯐꯥꯗ ꯐꯝꯂꯒ ꯐꯣꯟ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯁꯅꯥ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯂꯒ ꯂꯤꯛ ꯈꯨꯖꯤꯁꯤꯡꯗꯨ ꯂꯧꯊꯣꯛꯏ ꯂꯣꯏꯔꯒ ꯊꯣꯏꯕꯤ ꯁꯅꯥ ꯄꯥꯔꯤꯕꯨ ꯀꯧꯔꯛꯏ ꯗꯗꯥ ꯄꯣꯊꯥꯔꯁꯦ ꯄꯨꯡꯁꯨ ꯌꯥꯝ ꯊꯦꯡꯈ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤ ꯐꯃꯨꯡꯗ ꯀꯥꯔꯛꯏ ꯑꯗꯨꯒ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯀꯧꯔꯛꯏ ꯊꯣꯏ ꯀꯩ ꯍꯥꯏꯒꯦ ꯗꯗꯥ ꯅꯪꯁꯦ ꯉꯁꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ ꯅꯨꯡꯁꯤꯕꯁꯨ ꯑꯃꯨꯛ ꯍꯦꯜꯂꯤ ꯌꯨꯝꯗ ꯀꯦꯖ ꯃꯧꯖꯅ ꯂꯩꯖꯕ ꯅꯪꯁꯦ ꯉꯁꯤꯗꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯔꯗꯕꯅꯤ ꯍꯥꯏꯗꯅ ꯅꯪꯁꯤ ꯂꯥꯛꯂꯕꯅꯤꯀꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯕꯨ ꯊꯥꯗꯣꯛꯂꯒ ꯃꯁꯤꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯍꯜꯂꯤ ꯊꯣꯏ ꯗꯗꯥ ꯉꯁꯤ ꯗꯗꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯊꯣꯏꯒꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨꯀꯣ ꯗꯗꯥ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ ꯅꯪꯕꯨ ꯊꯣꯏ ꯅꯨꯡꯁꯤꯒꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯊꯋꯥꯏꯅ ꯍꯛꯆꯥꯡꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯒꯦ ꯅꯨꯡꯁꯤꯒꯅꯤ ꯃꯄꯣꯛꯁꯤꯃꯒꯤ ꯅꯨꯡꯁꯤꯒꯅꯤ ꯉꯁꯤꯗꯒꯤ ꯊꯣꯏ ꯅꯪ ꯑꯩꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯅꯤ ꯗꯗꯥ ꯉꯁꯤꯗꯒꯤ ꯗꯗꯥ ꯑꯃꯗꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯃꯇꯣꯟꯂꯣꯝꯅ ꯇꯧꯕ ꯉꯝꯅꯕꯒꯤ ꯊꯧꯅꯥꯗꯣ ꯗꯗꯥꯅ ꯍꯥꯞꯄꯤꯌꯨ ꯗꯗꯥꯒꯤ ꯊꯣꯏ ꯑꯗꯨꯃꯛ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨ ꯌꯨꯝꯁꯤꯒꯤ ꯑꯁꯦꯡꯕ ꯃꯧ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯕꯗꯣ ꯊꯣꯏ ꯅꯪꯅ ꯑꯣꯏꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯅꯨꯡꯁꯤꯅ ꯇꯞꯅ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ ꯊꯣꯏ ꯉꯁꯤꯗꯤ ꯗꯗꯥꯅ ꯅꯪꯕꯨꯅꯦ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯗꯗꯥꯒꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ ꯑꯣꯏꯕꯤꯌꯨ ꯅꯍꯥꯛꯅ ꯗꯗꯥ